Manipur Kanba Khongchat Sintha Khudingmakta Leiriba Miyamna Magi Achinba Sintha Sing Leptuna Punna Sarup Yaminanaba Coordinating Committee on Manipur Integrity COCOMI gi Convener YK Direna Fongdorakle Wafamasi Chatliba Tha Asigi Kuntra Matoida COCOMI na sinduna Chatkadoriba Miyamgi Oiba Manipur Kanba Khongchat Kamari Lainana pangthokkadori paugi mifam amada fongdorakhibani mahakna makha charaduna ngasimak lamdam asida India lengakna lepa leitana chatharakliba miot minai kayagi mathakta kanglup maselgi marakta khaibum tanaba siliba thausil kayabu yaningdaba utlaga loinana masagi mayumda hanjinba fangdana internal displaced person IDP oina relief camp da leiriba singbu mayumda hanjinhanba amadi highway singda free movement lehandriba asida atuba matamda lehanba haiba miyamgi oiba akanba kholaw ama utnabagi pandamda tha asigi kuntra mathoigi ayuk pung tara tarakpa matamdagi hauna kaisampa tamna chatlaba matung wahingbom laikai landuna nagamapal khuyathong fauduna thangmeiban thau ground fauba chatuna miyamgi oiba mifam pangthokkadori khongchat asida senfam khudimakta leiriba praja khudimakna magi achinba sintha singbu leptuna kanglu furut ki khenaba thamdana iramda manipurbu kanaba pumnamaki thodang yaminasi haike masida natana hairiba numit asida miyamgi chathok sasingi thabak thoram singda lamdamasigi gari thoriba miyamna mateng pangbinaba amadi tidim ground ki thau ground fawagi marakta leiriba club organization singna khongchat loisingi aram khaurangba kokhananaba mateng pangbiu haiba wafam sing fongdokhi Manipur da leiriba sinpham khudimukta singbang biriba punamakna isa gi sinpham du nongmagi oina madu thadok pirakanda hairiba Manipur Kanba Khongchat asida saruk yaminasi shanti amasung nungsi sanaba lehen baibasi madugi thawgai responsibility asi government ni government asina masigi magi lawfam thokpa thawgai sing adu lorok tabna marka nanga sidi adumlaba narco terrorist sing da aikoi saugatlakanda saugatpa manba mongda thabak tawrakanda nga sidi aikoi masel gi marakta miyoibagi fundamental right mayam Indian constitution na piba fundamental right mayam koi namsel laga sei ahum thamba se masi prithvi leba amta da thokta ba adugum laba thodo mani